अहानबदा ngasi maroiba pau pizari malemda tangdu laitaba amadi khatna sainaba yaudaba lamdam ama puraknanaba honabada aikoi punamak sarugya se haina hanagi chief minister okram ibobina haikre laitan pokwi uyok chingda kuki singna lambi semlokpagi mayokta laitan pokwi khunja singna wakat khongchat chatkre थाजनबा मदि इकाय खुमनबा मांगलकपदगी हेल्थ केयर प्रोवाइडर सिंग अमदि पेशेंट सिंगी मरकता थोखनिंगदबा थौदोक सिंग थोकपनि हाइना साइकियाट्रिस्ट डॉक्टर आर के लेनिना हाइरे अमदि मणिपुरना वेस्ट बेंगल बु माइथिबे पिदुना अमुक हन्ना डॉक्टर तालिमेरन आउ जूनियर गर्ल्स नेशनल फुटबॉल चैंपियनशिप की चैंपियन ओइरे खुरुमजरी आईएसटीबी पाउ मिरेंग ताबिरिबा पुनमकपु तरामना ओक्चरी ngasi maruiba pausing miyamda pijari violence yaudana eramdam amadi malemasida tangdu laitaba poraknaba honabada aikhoi pumba sarugya se haina hanagi chief minister o Ivovina hanagi minister Moirangthem Ibotombi kitar kuntra mathoirak suba ningsing tharamda haikre Moirangthem Ibotombi Memorial Trust hairok na sinduna hairok part 2 mayai laikai da leiba hanagi minister Moirangthem Ibotombi Memorial Complex ta pangthokpa tharam aduda trust na hairok assembly constituency ki miyamda leptana piduna lakpa thage fencing singsu yanthokpaga loinana epibagi tharam amasu pangthoki hingsi amadi hinghansi haiba thimda pangthokiba ningsing tharam aduda MLA K Ranjit MLA TS Lokeshwar hanagi MLA minister amadi hairok assembly constituency khakta natana tongan mamafam dagi lakpa miyamna laikhidraba luchingba adugi photo da laisu katuna ikai khumnaba utke okram ibobina makha taraduna trust na amasong miyamna ngasi fawba mahakpu karigidamakta hatpibano haiba hangduna lakle maramasina aikhoi punumakna yanadaba penadaba kaya lairabasu asoiba amasung aranba kaya adu nupamacha nupimacha thokna lankrabadi lankre soikre haiba ngambagi thauna adu laigadabani punumak hingsa yaudana ahingsa gi lambida waroshin puroknanaba honaduna iramdamasibu amadi malemasida tangdu laitaba puroknanaba honabada aikhoi pumba sarugyasi haina appeal tauki करीगुमा मॉब खेनबा खोनबा अमा तौबा जाति अमगा कम्युनिटी अमगा लेरमगसु फमिनरगा नुपा मसा थोकना अदुगा नुपी मसा थोकना सोइगिबदुदि सोइग्र हाइबदा थौना लेना हाइबा ngमदबा मिदो मदुदि आइदि पांगदबा मिनेना लवेबा आइदि अदुना खोइ खुजुमुखि मदुगि खेनबा मयामजि फमिनरगा हाना सुनबगी मुहुता वारवेसिनमा पुथोगा खोइ Manipuri se Civic शांति लेबा अदुगुंबा लेका अमा उहेंद्रना अमोन साना तुनना लेमिननना कोई शुंबा यामना नुंगाइतबा कुंसा माथोरक शुबा उजाइबो तोंबिगी निंसु थौरम पालन सिदा एना अपील तौजरी Laitan Pokpi Uyok Chingda Kuki Singna Lambi Semlokpagi Mayokta Laitan Pokpi Khunja Singna Wakat Khongcha Chatkre Lambi Semba Horokpadagi Thingbina Ba Harabasu Kanana Sutadana Lakpadu Lambi Semba Loerba Fawba Tadre Semba Loerkrabasu Lambi Thugai Biu Haire Hiramasida Paudamama Pharmacy Imphal East District ki Khundakpung Kendra Manung Channa Leba Laitan Pokpi Khundani Haiba Okhaina Laiba Hek Yet Thangwasing Asigi Khitang Changyalagani Hoji Kuki Singna Kanagi Laitan Pokpi Uyok Singda Lambi Semjati Haidana Haibasi Khunja Singna Ngasi Bokta Lepa Laitana Sigi Mayok Lepna Laibu Ngasi Khunja Singna Hariba Kolau Ama Purga Laiba Si Lambi Asi Semba Horopatiki Hauna Lambi Semhan Biganu Habu Kolau Golwina Lakutu Hauji Lambi Semba Lloydna Sanaba Haugre Adu Semba Lorgasu Hariba Lambi Si Sanaba Biganu Hoji Akon Ladiba Ifa Lambi the Salaga Songi Akoi Yelamda Ladiba Ki Kunjing Asida Salan Salal Hoi Han Dagi Ladiba Lambi Si the Hoi Kandu Laita Poraka Kongan Lambi Ama Semba Lai Kasul Lati have Wakun Lai Kunjasina Kari Hari and Makona Talib Dimalase Karino have to Kukina Maya to but some of the Lambi Semjalapa. Ada when hair how they how now, which man Lambi Sembaji Taubiganu, a quaggy Uyokings, a quaggy lam, the power Sembiganu, have the Koi Hajeva. Charakana, Piriba Makagi, Melo, Lambis, the Sakiras at Piu, Natragana, Kanuka Taina, Chintata, Malay, Moy Lambi, Asida Han, Salami, a quick as you hide.
ꯑꯗꯣ ꯁꯦꯝꯕꯤꯒꯅꯨ ꯍꯥꯏꯅ ꯊꯤꯡꯅ ꯉꯁꯤ ꯂꯝꯕꯤꯁꯦ ꯁꯦꯝꯖꯜꯂꯛꯇꯅ ꯂꯣꯏꯗꯅ ꯄꯨꯔꯥ ꯃꯣꯏꯒꯤ ꯆꯠꯅꯈ꯭ꯔꯦ ꯊꯤꯡꯅ ꯑꯩꯈꯣꯏ ꯍꯧꯒꯠꯂꯛꯄꯗꯩ ꯊꯤꯡꯖꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯁꯔꯀꯥꯔꯅ ꯍꯣꯔꯦꯟ ꯍꯌꯦꯡ ꯅꯝꯊꯕꯤꯔ ꯂꯝꯕꯤꯁꯦ ꯁꯦꯝꯕ ꯂꯣꯏꯍꯟꯕꯤꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯦꯝꯗꯅ ꯂꯣꯏꯈ꯭ꯔꯕ ꯆꯠꯅꯔꯤꯕ ꯂꯝꯕꯤꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯊꯤꯡꯖꯟꯕꯤꯌꯨ ꯆꯠꯍꯟꯕꯤꯒꯅꯨ ꯍꯥꯏꯕꯒꯤꯗꯃꯛꯇꯅꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯦꯂꯤ ꯆꯠꯆꯔꯤꯁꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯔꯀꯥꯔ ꯑꯗꯨꯒ ꯒꯕꯔꯅꯔ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯝ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯠꯆꯔꯤꯕ ꯂꯦꯂꯤ ꯑꯁꯦ ꯇꯥꯜꯂꯤꯕ ꯄꯥꯟꯗꯝꯁꯦ ꯁꯤ ꯍꯦꯛ ꯐꯪꯗ꯭ꯔꯤꯕ ꯑꯩꯈꯣꯏꯗꯤ ꯈꯣꯡꯖꯪꯗꯤ ꯁꯨꯛꯂꯦꯞ ꯂꯦꯞꯄꯣꯏ ꯆꯪꯒꯅꯤ ꯑꯁꯤꯅ ꯇꯥꯜꯂꯤꯕ ꯁꯨꯝꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯈꯨꯜ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯣꯏꯁꯤꯜꯂꯒꯗ꯭ꯔꯥ ꯀꯩꯅꯣ ꯂꯝꯕꯤꯁꯦ ꯁꯦꯝꯕ ꯍꯧꯔꯛꯄꯗꯒꯤ ꯁꯦꯝꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯅ ꯇꯥꯜꯂꯛꯄ ꯗꯤꯃꯥꯟ ꯑꯁꯤ ꯉꯁꯤꯗꯤ ꯂꯝꯕꯤꯁꯦ ꯁꯦꯝꯕ ꯂꯣꯏꯗꯨꯅ ꯆꯠꯅꯔꯐꯥꯎꯕꯗ ꯇꯥꯕꯤꯗꯕ ꯑꯁꯤ ꯈꯨꯜ ꯑꯁꯤꯗ ꯑꯗꯨꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯒꯗ꯭ꯔꯥ ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯒꯤ ꯑꯇꯇꯥꯏ ꯇꯥꯔꯒ ꯇꯣꯛꯑꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯍꯪꯉꯛꯏ ISTV ꯄꯥꯎꯗꯕꯗ ꯄꯥꯎꯗꯝꯖꯔꯤꯕ ꯅꯤꯡꯊꯧꯔꯝ ꯁꯅꯥꯖꯥꯎꯕ ꯃꯤꯇꯩ ꯂꯩꯇꯥꯝꯄꯣꯛꯄꯤ ISTV ꯅ꯭ꯌꯨꯁ Kuki lembi senjalakpa Laitanpokpi uyok singda kuki lembi senjalakpa Manipurda buffer zone Governor na thumada Pukhau Naharupta Mamai Onsiliba Chingmai Singh Khunja Singh Ngakchanaba Darbar Resolution number 10A of 20 July 1932 na ayaba pibagi document laire Chingmai Singh asi Khunja Singh namakata na ngakchanaba waref lawkre warawasi Pukhau Naharup Development Committee amadi Forest Department ga kusan naduna Pukhau Naharup Awanglaikai Community Hall da pangthokiba Conservation and Protection of Forest Denge awareness thorum da lawkibani awareness aduda Pukhau Naharup Development Committee gi President Thoksom Doso Secretary Naurem Nageshwar Range Forest Officer Saikul Aslam Khan Chungbasingna Sarugyaki Thoromaduda Umangkananaba Loinana Punna Thaudang Lominanaba Wasak Lominaki Thoromaduda Darbar Resolution number 10A of 20 July 1932 gi Matung Inna Ngak Senduna Lakliba Pukhau Naharup Village number 10 gi Chingmai Singh Makata na Hena section na Ngak Senduna Thamba Amadi Malemge Inga Cycle Kaitharakliba Global Warming gi Achoba Safu Ama Lakliba Sidagi Kharata Orabasu Ngakthok Janaba Ngamnanaba Pukhau Naharup Village number 10 gi Chingda Uwa Matam gi Thajinba Lamlaki Sa Usek Singh Hatpada Thingba Thamba Lamai Thaba Ching Leiba Kothokpa Jungle Mangba Yaba Thabak Thoram Singh Athingba Thamba Haina Waref Lawki Praja Singha Aikoi gi Alaman Lai Brujo Langtagi Labiramiba Magi Pankai Yamaga Kakta Aikoi Isana Naksabagi Kai Sana Senazabagi Adugumba Sing Chang Singase Uji Pazana Jokapiraga Forest Department ga Mari Rinaga Joint Forest Management Sembiraga Thariba Aikoi Pambi Singsi Yamna Sauba Growth Stage Wangdaba Oibana Aikoi Jungle Sembada Wabrina Adugumba Mobile Atangba Pambi Singjo Matik Thajalaga Jungle Uhembi Thajanaba amadi ikai khumnaba manglakpadagi healthcare providers sing amadi patients singi marakta thokhaningdaba thokdok sing thokfani haina psychiatrist Dr. Arkilenina hairi kokumi amadi Indian Medical Association Manipur State Branch na punistinduna better health care services haiba hiramasida hotel Imphal gi sangai hall da pangthokpa nongmugi oba public convention aduda kokomi healthcare providers Dr. Media amadi legal gi miyoi sing sarugyaki Dr. Lenina makha taraduna haukiba thakara sida hospital sing da thokhaningdaba thokdok sing Laiki Masigi Matang the Tongan ba Upon Bakayam Su Lady Asigumba Kudong Chadab Sing Toktana Naba Fashion Amadi Healthcare Provider Singi Mike Animaktaki Honaminaduna Soiba Amadi Afava Singadu Tatoksa Sin Tonaraga Satminaragadi Mang Kraba Tazanaba Amadi Kai Kumnaba Adu Amuk Hanna Hingat Hanba Hena Foba Ana Langi Kudong Chab Sing Purak Pangamgani Haiki Trust and mutual respect between the healthcare providers and patient party. Sidagini, Haribasi, Kaitarakadagi, Hariban White, the Looks in Open and Logia, Mukana, Single Convention, Amati Makataba, a Kogi program Singsina, Mukana Mankraba, Natragamangi Torba, Trust, Amati mutual respect, Amana Halakanda, Soy the Bagamdaba, Muribagi, a Soybananga Piba, a Dugakarigumba, Afaba outcome have the another Parakanda. Thank you. I will be Hinabi Ama Purapasi, Mathokai, and Kanjabadagi, Pongatonga subjects in Equina topics in Equina Masi Kanaragadi, Jarapamaya, Gatra, and Kanjaba topics in Sepukacharaga, Mayam Yamanta Kanjabani.
Indian Medical Association amadi Manipur Medical Council ki matenga loinana senkiba thoram asigi matangda kokomigi convener Khuraizam athobuna state asida lairiba healthcare facility asi karamba fibam da lairi kadai da soksile amasung policy da kadai da soiriba haivasi ningthina nainaduna award palairiba singmen kanana ba honabagi ahan ba khongthangni expert panelist singdagi thamlakpa meeting aduga legal gi oiba maikei da punna khanna nainaraga solution puthokna ba makhatana sigumba convention sing asi chathaduna resolution lawgani haiki Dr. Singh amadi healthcare service provider singa kogi patient party ka the general public ka gi barakta mistrust ama yam wang na lai bisi kadai degi kamai na tholopono masi kamdong na resolve togani masi sida thengnari ba challenges mayam si technical oiba administrative oiba governance ki oiba adu khapna na kai society social psyche ki oiba one masi aspect mayam si expressing Kawan ba total mayam mai ko point tawjara kanda masigi tholomsi da khana nena kanda my convention ko masen understanding ama purana na bagi atem ma tawuni Isagi state asigi national highway singda ning tamna chatpa fangdana lairiba asida aikoi rajniti tawrubagi kari wahan thok lairibagi haina Sagolban assembly constituency gi hanagi MLA Dr. L Lokena haikre know your rights know your future safe Manipur haiba hiramasida nongmi weba interaction program ama youth net Sagolban na sinduna pangthokiba thorom amada haikibani Kwakaitel soibam laikai community hall da pangthokiba thorom aduda social scientist Dhanavir Laishram Manipur University law department gi head of department Yumnam Premanand su sarugyaki Lokena makhatana naha singna lamdamasida mating leinanabagi damak semgat minaba aikoi khudingmak na honaba changi irang asina maram oiraga lanjenaduna relief camp singda lairiba singbu puksel sengna laingakna thabak tawbirabadi IDP singbu mayumda hanjinanaba matam changloi IDP singna ngasi wariba singasi yengduna kayam kuina laikigani masida yumda hanjinjage haibada tear gas kaftuna taliba asina kari thajaba lairi Loinana Rajniti Tauriba Singna Tasengna Manipur gi tungi damakta punna thengnaminaba matam oire fongdoki matungda afaba Manipur Saukotba Manipur amagi damakta ngasigi naharol sing ngasigi mirol sing se mating leiba naharol akoi sagat pachangeba khadrang madrak tawba nataba aduga leipa asibu nuksiba saba kharana isa sing asibu lana lamjing naba honariba kadorbe sing ase ngasigi mirol sing asina masi gyan taraktana makoi chongthoroktana makoi na khana nainabaga torise masi aidi yamna maram chaba yamna matam chaba amani haina sumaina ai thamjage Manipur lenga ki school fagat hansi mission gi makhada Moirang ko kilbon laikai da laiba Moirang gi khwai dagi leader ba ani suba school su oiriba Moirang Mukta High School gi nauna saga da ba school building gi urep yung asi Moirang Assembly constituency gi MLA Thongam Santina tamkre NESIDS ki fund makhada education S department gi makhada laiba education engineering wing na saga da ba anoba school building gi urep yung tambagi thoram aduda MLA Thongam Santina Moirang gi leiriba school singi manung da ani suba khwai dagi liba school su oiriba Mukta High School asigi building asi matam ga sunaraktabana school asida maheroi tapna hantharakpana school asi sitharakpagi fibamda leirakpana ngasidagi saba haugadariba school asi thamari gi manungda saba loinana ba pandam ga loinana paikhatpani nauna sariba school asigi building asi matam gi matung inna upgrade lakpa matamda G+2 fawba yanana ba foundation ni masina lorakpa matamda hanagumna school asi soidana afaba maheroi kaya puthokpa ngamlakhigani haibagi thajabalai haiki Haying akoina higher secondary onthorake anoba atoba new education policy gi anoba dongba hapchilakpa taragasu atoba da expansion tawdasu G+2 oibiana naba madugi foundation gi wakhalon duda sapsana horaga miyam da uchari basidi aduna maja haying kondang khoigi ani development lakpa badam G+1 or G+2 ho loya tawya ba gi pure da thamjarabani Institute of Liver and Digestive Sciences ILDS Kwakaitel Haino Kongnembina All Manipur Working Journalists Union ga kusam naduna paumi singi oiba nongmagi free health camp ama institute asida pangtokre ngasi health camp aduda hepatitis B and C fibro scan screening ultrasound screening cardiology ECG na singo sing yengbaga loinana doctor singa free consultation tawbagi khudong chaba piki loinana lab test tawbada chada kungamanga amade medicine gi oina chada taramanga discount gi khudong chabasu piki ngasi health camp adugi matangda ILDS ki MD Nongthongbam Suresh Kumar na paumi singna mathau chinbana chaba thakpa matam naidaba yumgi chak insang ningthina
चाबगी मतम फंगदबना मपानगी जंक फूड कया चाबना लिवर अमदी अतै अनाब कया ओइरकपा मरम असिदगी लैबाके अचौबा थौगाई पुरिबा पाउमी सिंबु मसा फना लेहननबा ngasi khudong chaba asi pibani ILDS na paumi khunai khalaga chahi amagi manungda amukti lemna langbagi khudong chaba piragani loinana mathangi kemta hidak langthak singsu lemna pinana ba honagani haiki Kuntrani Thurak Suba Imphal Book Fair 2025 Kamari Lainana Curtain Riser ki Thoram Pangthokre State Central Library Imphal Amadi District Libraries Department of Art and Culture na Manipur Library Association Amadi Voluntary Run NGOs Public Library ga kusamna duna pangthokiba Curtain Riser adu Kamari Lainana Chief Librarian State Central Library Dr. R.K. Urumilana ngasi tangdu laita raba khunaya sida lairik pabagi hainabi hangar hananaba amadi ngasi gi mirol amadi tungi mirol da lairik pabagi hainabi lehananaba pauzel puba khongchat oina Curtain Riser asi pangthokpani haurakliba naha singna library changduna lairik pabagi hainabi amadi library changduna lairik pabana wakhal loksing kaya hangat nali haibadu khanghananaba pandam amaga loinana rally asi shinbani haiki Matau kuramna angang singda cancer laina nahaloidage amadi cancer laina dage ngakthokadage haugalakliba mahiroi amadi angang singbu masama ufana thamlaba matamda tingjang kaijang daba amadi mapangal kanba lamdam ama soidana oiba ngamgani haibagi matangda nongmugi oiba health checkup ama amadi cancer awareness program amangasi Lions Club of Oinam gi President Lion Dr. Thingbaijam Soren Kumar gi Oinam Bazar da leiba yumda pangthokre one district one activities ki makhada December thagi oina district 322 D gi makhada Lions amadi Leo Club of Oinam na Primary Health Center Oinam ga kusam naduna pangthokiba thoram aduda PSC Oinam gi MO in charge oiribi Dr. Sorai Sem Dainana maikhu sizinaba yu thakba amadi drug chaba yauna fattaba sinjak kaya chabana makhal kaya gi laina laktuna aikhoi gi punsi manghan ba yai haiki Ipa ipuna ngaktuna thamlamba Manipur gi ngamkhai thugaina na bahonrakpa Manipur Maitai Pangal Welfare Organization na thengnagane haina Manipur Maitai Pangal Welfare Organization gi President Mahabub Ali Sabana haikre wafamasi Palace Compound laiba Hotel Castle da pangthokeba Manipur Maitai Pangal Welfare Association Manipur Maitai Pangal Welfare Organization gi taramanga suba foundation de gi thoramda mahakna haikivani thoramadu da Dr. Naurem Joy Kumar retired professor MU Dr. Said Ahmad, Assistant Professor, Department of History, DM University, Acting President, Fox BM, Yaimasaha, Chief Editor, Infect TV, Yumnam Rupachandra, Madi, United Mother Organization, Gi President Moirangthem, Sarojini, Laimana, Maroiba Mushing, Oina, Sarugyaki, MMWO, Gi President Mahbub Ali Chesaba, Elias, MA Seshabana Makatana, 2023 ki May Dagi Thokiba Kangluf ki Irangna Mayum Makai Lezitraba, Mui Kaya, Mabunga Si Forward Relief Camp Kaya, the Lady Basi, Atubada, Center Government, Amadi PR, Langak Nabayum da Hanzil Hangadabani, Loinana, Manipura Kundariba, Kangluf Furup Kaya, Butugaina Nabasin Bakudimak, MMWO na Tengnagani, Loinana, Kanagumba Kangluf Furup Amagi Mui Amana, Lan Kiba Yarabasu Punna, Kanaduna, Mangon the Pibayaba Sairak Pishi Haiki. ꯑꯩꯈꯣꯏ ꯏꯔꯝꯗꯝꯒꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯣ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯏꯔꯝꯗꯝꯁꯦ ꯃꯈꯣꯏꯒꯤ ꯏꯁꯤꯡꯗꯨꯅ ꯌꯦꯛꯂꯝꯕ ꯑꯗꯨꯒꯨꯝꯕ ꯉꯝꯈꯩ ꯑꯃꯈꯛꯅꯦꯕ ꯑꯗꯨꯒꯨꯝꯕ ꯉꯝꯈꯩ ꯑꯁꯤꯗ ꯉꯁꯤ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯁꯤꯡꯅꯔꯛꯄ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯁꯤꯡꯅꯔꯛꯄ ꯊꯣꯛꯇꯕ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯁꯤꯡꯅꯔꯛꯄ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯩꯇꯩ ꯄꯥꯡꯒꯜꯁꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯏꯔꯝꯗꯝꯒꯤꯗꯃꯛ ꯊꯋꯥꯏ ꯀꯠꯂꯒ ꯂꯥꯛꯂꯤ ꯀꯠꯈꯤꯒꯅꯤ ꯃꯈꯥ ꯇꯥꯅꯁꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯏꯟꯆꯤ ꯑꯃ ꯐꯥꯎꯕ ꯃꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯣ ꯉꯁꯤꯁꯨ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯒꯤ ꯊꯃꯣꯏꯗ ꯂꯦꯡꯗꯅ ꯂꯩꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯊꯝꯖꯒꯦ Election da candidate oigadaba singdagi voters singna sel lokthoklaga mikhal thengna hanbagi mahutta candidate sing aduda voters singna oina angama mateng pangsilasi aduga mikhal thengna halasi masiner candidate aduna mai paklaba matungda constituency andugi miyam amadi state asigi issue singda thamoi sengna thabak tawba ngamgani haina senior development committee kaksing khunaugi president Case Kalachana fongdokre wafamasi committee asigi mereng makhada kaksing khunaugi tongan miyamna masamasagi mayumda lokpa fausing khaina duna sugnu assembly constituency da lakadaba election asida miref oina ba thaurang tawriba M Binota mateng pangbugi thauramda haikibani committee asina sinduna tha khudingi pangthokpa leader
नुमित की थौरंग पुन्ना एम बिनोद की युमदा पांगथोकपा थौरम अदुदा कलाचाना मखा तारदुना मणिपुर दा हौखिबा चही कया सिदा चनबी अमा ओइना कनागुम मियोय अमना इलेक्शन दा मिरेप ओइना बा थोरकपा मतमदा वोटर सिंगना ओनसिंदुना सेल लौथोकपा यावना तोंगान तोंगान बा थबक कया तौहंदुना लाखले मसिना मरम ओरगा कैंडिडेट अदुना हयेंग इलेक्शन दा माई पाख्रबसु मियामगी थबक तौबगी चांग यामना वाटली असिगुबा फिबम असि उरबा मतुंगदा कमिटी असिना हौखिबा चही कया फिबम सोक्तुना लाखलबा सुगनु असेंबली कॉन्स्टिट्यूएंसी असिदा अवोनबा मा पुरकननबगी पांदमदा हंदकी मिखल असिदा मिरेप ओइननबा थौरांग तौरिबा एम बिनोता अहानबा ओइना यामलबा फौसिंग असि मतेंग पांगबनी अमरोमदा ngasi थौरम अदुगा मरी लेनना सोशल वर्कर एम बिनोदना ngasi मियामना थमलिबा थाजबसिंग असि महाकना कैदोंनुंगदा मांगहलोय करिगुंबा लाइबक फदुना लाकदबा इलेक्शन असिदा महाकना माय पाकलबा ngasi हिरम कयादा सोथदुना लैरिबा सुगनु एसीबु मणिपुर की अतई लैरिबा कॉन्स्टिट्यूएंसी सिंगदगी मांगजिल थाबा कॉन्स्टिट्यूएंसी अमा ओहननबा होनगनी हाइकी ngasi थरमदुदा बीजेपी कक्सिंग डिस्ट्रिक्ट की प्रेसिडेंट खेट्रिमयुम इंदुबला बीजेपी सुगनु मंडल की प्रेसिडेंट एम नबचंद्र कक्सिंग खुनो म्युनिसिपल काउंसिल की चेयरपर्सन खेट्रिमयुम लैमा अमदी चाथोल की प्रेसिडेंट श्याम यावना मरोइबा मियोय क्याना सरुग्याखी Civic Action Program की मखादा Unity Max Enemies Frightful Service and Loyalty हाइबा सिदा चामगा कुंचुबा बटालियन CRPF न सिंधुना इम्फाल वेस्ट की मागलंग MYDC फुटबॉल ग्राउंड दा सोलर स्ट्रीट लाइट सिंग तोंगान तोंगान बा बेनिफिशियरी सिंग दा यंथोक्रे थरमदुदा DIG रेंज इम्फाल आइस प्रेमजित 120 बटालियन CRPF कमांडेंट SIS प्रजीफ लोचान अवांग खुनो केयरटेकर जिला परिषद लाइसम नबकुमार यावना तोंगान तोंगान बा ऑफिशियल सिंग सरुग्याकी DIG रेंज इम्फाल आइस प्रेमजित ना सिविक एक्शन प्रोग्राम असि मणिपुर की डिस्ट्रिक्ट खुदिंगमक्ता पांगथोक्तुना लाखले मसिना खुन खुन की मियामबु अफबा मरी थमननबा पाइखलकपा खोंगथांग अमनी प्रोग्राम असि की मखादा तोंगान तोंगान बा पोलम कया यंथोक्लबसु मरु ओइना लुखराबी सिंगदा हेन मिदेंग थमदुना लाखली हाइकी Adok Mizoram and Kasar 14 Battalion VSF na sinduna Civic Action Program की मखादा कैरक GP की मनुंग लैबा अहल ओइरबा सिंह कैरक ममांग लैकाई की मैरा पाइबी कैरक GP की मनुंग लैबा क्लब विलेज लेवल फेडरेशन मॉर्निंग स्टार अमदी VSD चिल्ड्रन होम की अंगांग सिंगदा तोंगान तोंगान बपोलम सिंह मतेंग पांगख्रे कैरक GP अमदी कैरक विलेज के क्लब सिंह मतेंग पांगदुना पांगथोखिबा थौरम अदुदा वावा असेंबली कॉन्स्टिट्यूएंसी के MLA डॉक्टर उशम देवेन एडोक मिजोराम एंड कसार 14 बटालियन VSF की 2IC प्रकाश राजू कोसे बटालियन असे की डिप्यूटी कमांडेंट स्टाफ ऑफिसर रोहित बाट न चिंग सिंगना मरोइबा म्यूसिंग ओइना सरुग्याखी थरमदुदा MLA डॉक्टर उस्तम देवेना चौखटप लमदम अमा ओहननबा होनबदा VSF ना चौब थौदांग लौदुना लाखली अहल ओइरबा सिंग क्लब VLF मैरा पाइबी अमदी अंगांग सिंगदा सिविक एक्शन प्रोग्राम की मखादा BSF ना मतेंग पीबा से थागले थरमदुदा फुटबॉल वॉलीबॉल लूडो कैरम बोर्ड न चिंगबा पोलम सिंग पीखिबगा लोइनना चही 13 की मनुंग लेबा अंगांग सिंगदा लेमना लांगबगा लोइनना हिदाक लांगथक सिंगसु लेमना फंगहनखी हौजिक पाउगी मरथना अतेम ब्रेक अमतंग लौजरी होंगलकलिबा पुंसिगी लंबीसिदा अरैबा चाबा याबा मखै चासिनदरी अदुना हिदाक लांगथक कयाम चादबा यारक्ते चासिलिबा सिंगदुना अदोमगी लिभरदा कयाम सोखली खंगबिब्रा लिभर नबु सोखलबा चानिंग थकनिंग फाउदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदी कुचु कुमेन सेंगहलक्ति खुदिंग मक्सिबु ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Dada Yeme makigano Azab thammo Sigi yumse next TMT na checksin na laksilaga thamgabanine Dada nang se Juhar habaga amta kidarbo Asumna mayamna machalbu ngapshan lugum masigi yumasibu asoyangan kokadabagi extic TMT na ngapseli extic TMT Johar habadi ngakokna na basembani German technology sina bana concrete ka tokna na matamda babang amuk hena hengaladli extic TMT strength is in the quick matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup ब्रेक मतुंगदा मयाम मुकहना तराम नोक्चरी लोइना मखाताबा पाउ पिजरी थौना फबी VLF की मपोंग नुमित की थौरम पांगथोकपा लोइना अहानबा जीबी मीटिंग हैरांगोइथोंग वॉलीबॉल ग्राउंड दा पांगथोकरे थौना फबी VLF अमदी मणिपुर स्टेट रूरल लाइवलीहुड मिशन MSRLM इम्फाल वेस्ट टू हियांगथांग सिटी ब्लॉक का खुसम नरगा पांगथोकपा थौरम अदुदा नावरिया पाखंग लाकपा असेंबली कॉन्स्टिट्यूएंसी के MLA सगोल सेम केवी थौना फबी VLF की प्रेसिडेंट एन मीराबाई डिपार्टमेंट ऑफ
Otorhinology gi Associate Professor James Dr. Yumnam Tomba, State Mission Manager IVCV MNE MIS Gurumayum Kabita, Block Mission Manager Hyangthang Block Hijam Surbala, Cluster Coordinator Hyangthang Block and Rembam Menekasu Sarugyaki. MLA Sagol Sem Kebina VLF Singna Equigi Kungang Amadi Lamdamasibu Manglom the Pukana Bahonabada, Karai forward Tona Fana Honabatai have a sea Puna Kaminase, Self Help Group Yauram Laga, Kangtap the Tokiba Kayamasu, Yaudabanate, Yaribamake, Equi, Akankan Matautai, Madugidamak Mahaki Maike Pangbe Abamateng Pangani, Langaki Ladabas Kim Singer Sigi Kanabalo. Bahonabada scheme sing asigi maramda mamutta na khangbusu mathautai nupi khunai gi damak laingak na paikhalibas scheme sing ase lem na manghan gumse nupi oibe khoina hingna na bahonabada chara henre haiduna hingli habadi yaroi aikhogi semilon isai sana semgatuna hena saukhatpa khunai ma purakpada lamdamasigi VLF ki chawraba thodang lei haiki हिंबदा दरकार ओइबसे अखोई साबा खतंग खोगी सेटपा खतंग सिना अखोई हिंबनेना खनबदी यादे थेंगनाबा याबा अदुगा सुमुंबा मयामगी ओइबो फंक्शन दा पांगथोक्तना अखोइना तौबम थोपत राइट कया कया परफॉर्मेंस कया गा तौदना बहोना मिनसी थौरंग मरी लेनना थौना फबी VLF की प्रेसिडेंट एन मीराबाईना अहान बहरकपदा सेल्फ हेल्प ग्रुप की मसिंग असी निपान खक ओरंबनी ngasi tara mari sure ngasi lairiba self help group sing asina thauna leina puksel sengna madi akhang kaina thabak tominarba matamda lamdama sida chawkhatpa khunai ama purakpa ngamgani handak saliba tha sidagi hauduna ikoi gi thauna phabi VLF ki member oiribi mioi ani maibam chawba madi potsangbam ave anida tha khuding ki oina chahi ama chufna angamba mateng piba haina lepnare haiki Brahmapur Kala Sangam Sindhuna Handak Manipur State Kala Academy Award for Theatre 2024 Fangkraba Khwairakpam Biswamitra Okpagi Thoramama Mandapamda Pangthokre. Thoram Aduda Brahmapur Kala Sangam ki Senior Member A Haridas Sharma, Brahmapur Kala Sangam ki President A Basant Kumar Sharma, Brahmapur Kala Sangam ki Director Longjam Kakching Leima Devina Maruiba Mushing Oina Sarugyake Tharongamari Lainana Manipur State Kala Academy Theatre 2024 Award Fanglakraba Khwairakpam Biswamitra da Achamba Khudol Piduna Ikai Khunaba Utki 2023 amadi 24 gi oina Manipur State Kala Academy Awardee ahom TS Ibohan bi Maitai KS Surchandra Maitai amadi Young Talent ki oina LPR Dasni bu taramna opgi thoram ngase Khurai Kongpal Sarjur Laikai da leiba L Birahari Maitai gi yumda pangthokre All Manipur CV Association sinduna pangthokiba thoramadu All Manipur CV Association ki President L Birahari Sangit Natak Academy Awardee says Ranjit Kumar Social Worker W Nabachandra Amadi National Awardee Cultural Activist L Joy Kumar na Thoramapu oina Sarugyaki 2023 amadi 24 gi oina Thang Tada Manipur State Kala Academy Award Pirakraba TS Ibohan bi Maitai KS Surchandra Maitai amadi Young Talent ki da LPR Darshni da Soul Citation amadi Vocat Viduna Ikai Khumnaba Utki Thoramadu Pangthokwi Matangda All Manipur CV Association gi President L Birahari Maitaina Thang Tagi Lamda Kathokpa Magaloina Art Form Asibu Yokanana Bahonabada Kathokpa Magaloina Thabak Tobagi Damak Manipur State Kala Academy Imphal na Award Pibirakpa se Thaganingai ni Award Pi Bahaiba Sida Nganba madi thengba haiba karishu leite thangta haiba sida pokpadagi siva fawbugi manungda leiba gun kaya suna yauri lengak lon suna yawba thaksi kasi hauna lonchet kaya tamnafam oriba thangta haiba art form asida thangta gi lamda punsigi oina kathokpa maga loinana thabak tawjuriba oja guru singda award piduna ikai khumnaba ulakpa asibu ikai khumnaba utuna makhoibu achamba khudol piduna ikai khumnaba asi utpani haiki Award Fang Bible Nalabasu Tenga Basu Subman Hyper Wahai Sinasi, I not Hamzada, Tung Hauriba, Tangta, Waza Singer Sam, Makoin, P. performance, Pangtoiba, Koda, Singers in Viraga, Matantar, Kodasu, Yam, Pazana, Yam, Taru Tanana, Waza Sing, Sakangi, Ikai, the Vivina, Tangta, can be no Gitamata. Khagempally Patanjali Yoga Center Galoinana Bharat Swabiman Trust Amadi Patanjali Yoga Committee Manipur State na Sindhuna Yoga Training Itha Humapung Farak Pagamari Lenana Certificate Yentokpagi Thoram Khagempally Patanjali Yoga Center da Pangthokre Thoramaduda National Secretary President RPI Athwale Manipur State Maheswar Taunaujam Raja Prabhari Bharat Swabiman Trust
Amadi Patanjali Yoga Samiti Manipur State Khetrumim Gopendra Khagempali Patanjali Yoga Center gi chairperson Pochangbom Brajanat Amadi Atai Masak Naiba Mioi Singh Amadi Yoga Sanru Kyasu Sarugya ke Tharongi Sargomoina Yoga trainees Singna Yoga demonstration Utkibaga Loinana certificate Singh Yentokibaga Loinana Yoga gi Oza Singh Dasu Ikai Khumnaba Utki National Secretary President RPI Thwale Manipur State Mahesor Thaunau Jamna Lamdamasi gi Lairiba Tangdu Laita Daba Fibam Soksilaklaba Senbitlon gi Fibam Asina Maram Oiraga Miyam Punsirol da wakal gi awaba madi atai akaiba kayama piri asiguma fibam asada aikoi gi haksang gi mapangal kanna wakal ingna chikna thamba mathau tabana yoga gi masana ase yamna mathau tarakle yoga sanabana aikoi gi pukning wakal bu fathaduna nungaina thamba ngamle lamdam asigi lairiba fibam asida aikoi gi isha haksang tingjang kaijang dana thambasu mathau tarakle yoga sanabana miyoi bagi punsi sangna hingbada chawna mateng pangli haina akhang ahi singna hainare makhatana su khagempali yoga center Sina Paikalakpa Thabak Thauram Singda Mahaki Maikaidagi Angama Mateng Pangnanaba Sem Saduna Lady Haiki Manipur country Maleba country Inung country say Isagi mind strong later Isagi physical strong later Isagi soul strong later Adu later Gadi Kamai Nagani Abu Miam Mai Togani Adula Nasi Ekoi Kagempali Patanjali Yoga Center Simbi Nasi Yamna Nasi Ekoi Chitiko Matamsida any activities for Panda I Shakan Deko I sa positive later I negative energy the Laka later Iduna Nasi Nagina thank you so much. Sahi Khudingi Library and Information Center Kakching Sindra Pangthokpa Mana Lanthokpagi Thauram Ngasi Library and Information Center gi auditorium da Pangthokre Library sigi Kungatarelak Suba Mana Lanthokpagi Thauramadu da Manipur State Kala Academy gi Secretary Sunenda Thokchom MIMS ki Practicing Charter Accountant Khetrimim Kunjabi Dhanamanjuri University ki Hanagi Vice Chancellor Professor Nongmaithem Rasmon Kha Manipur College Kakching ki Principal Dr. Okram Rudra Babu Amadi Library Sigi Founder President Dr. Naurem Giridhari na presiding member Singh Oike Tharamaduda Mahima Singh da Piba Mana Amadi Mahima Singh Mari Leina daba Atopa Sinfam Kayada Haithoi Singh Thoiba Singh dasu certificate Amadi Selgi Mana Singh Lanthokuna Pungning Thawatke Tharamaduda Akhang Hai Kayana Mamal Yamna Bawarul Kayasu Thamki Amadi Library Asida Miyoi Kayana Lairik Kayasu Khudol Tamki Kangabam Nauchana Puthoklaga Evi Chana Direction Piba Heloi Haina Mingthonba music video ama Lamfelda Leiba Tantha Folista release Taukre release Taubuki Tharamadu da National Awardee Romi Meitei Saisakpa Ranbir Thauna Amadi actor Boni Gurumayum na Chingu Singna Sarugya ke Thaurang Mari Lainana National Awardee Romi Meitei na art haiba lamasi loiba naide haiba wafam kaya fongdoki Sahi Khudingi Waksingi Tarani 20 Panba Imoinu Numita League of Calopetroids na Sinduna Ima Imoinu Iratpagi Thauram Chawna Pangthokpadu Leibaki Oiriba Irang Sinamaram Oiraga Kumsi Sahigi Oina Maigi Kumhai Amade Kangladagi Mai Seng Lobagi Thauram Pangthokloroi Adubu Tangai Fadana Laigi Thauram Cheng Fau Heiba Haira Tenpot Kaba Wariliba Kubam Pala Amadi Maitei Zaguin Chingbadi Imoinu Imagi Laibungda Pangthokani Kanagumba Singna Numirasida Thauram Pangthokningba Lairabadi Organizing Committee da Mangzauna Pau Fibro Haina Organizing Committee na Kanghalakli. Hauze Mok Sanabagi Pau Quick Senior Sports Journalist Boyaning Togjamdagi Lauvirasi. Mamang Sahigi champion Manipurna West Bengal Bumaitiba Piduna Dr. Talimaren Au Junior Girls National Football Championship ki Amuhanna champion oire. All India Football Federation gi meng makhada mamang thagi tang taranipandagi Andhra Pradesh ki Anantapur da state taratrungna grumari thokna khailtuna satharakiba Dr. Talimaren Au Junior Girls National Football Championship ngasi losenkre ngasi sanakiba aroiba match da mamang sahigi champion Manipurna West Bengal bu goal mapal sinoda yamna laksana maitiba piduna amuhanna champion oikibane Manipur gi mai pakibgi goal singadu Sungkamayam Redi Mana match ki Nepal suba Nipumathoi suba mari humpumanga suba minita goal ahum Longjam Nira Chanuna match ki kunmapal suba Yankai manga suba mari Yankai mapan suba minita goal ahum sanki Yaipabi Thokshomna match ki humpunipal suba mari Humputara truk suba minita goal aniyamadi Mongjam Pusparani na match ki humputara manga suba minita sanki Pangthokiba championship asida Sagol Sem Asana team manager Thongram Khunjangan bi Chanuna team coach Surajit Naurem na assistant coach amadi Langonjam Prinki Lata na physio na saruyaki
Manipur tinggi manager oikiba Sagolsem Asana ngasi sanakiba match asida Manipurgi sanari-singna pikiba performance singi matangda network asida phongdorakibada Ahamamata Manipur Pumada Lehoriba Mayam, Namapui Kumana Kuram Jari, Nasi Mayangi Tozal de Giakoi, West Bengal Sanabda 90, the Queen Trophy to Iraga, Kabang Mahaba, My Park Mahapitonga Wajare, Nasi Boda Sana, Ibisi, and no Mayama, Tim Mayama Malaisi, Pong no Te Yampazana Sane, Hanagi Mahosagi Sanaba, Agumina Natana, Topa formation, and no over technique assassin and a Sanak Payam. To be like a Pavana, Peggy Laiva, Peggy Coach, Search Regit, Miss Kunza, Atmuzabaka, Sisi, and no over technique formation. My Amata to Nang Sinsinal ground the field apply to Rapodegi. My Chiba Habit later Nangasiba, the semi final Changaga final season, the Nakabang boy, Oye, Hanai, Kanza, Shiva, the Ayam Paganini, Oza, Nibu, Atukumatunta, Potusu, Zasing, Nahore, Bangang Sing. Nong na sanaraiba football sanara ko angang singsidagi experience pubiraga adasu dum apply tawraga takpiyu aduduga ano ba champion mayam ama puthoksi haijari duga all the best Manipur champion oireng Manipur na city imalebak na yaipare Ahum suba Premier League ngasi sanakiba match ta KIYC KT awang likay na ang Tha FC bu mai tiba pikre sai ka bamu macha Memorial Trust ni sponsor toraga All Manipur Football Association Gaming makada mamang thagi October tang mga dagi tim tara mga nasarug yaduna sai tagel gi artificial top ground da sana ba hokiba ahum suba Premier League ngasi SSC sekta ground da sana kiba match ta KIYC KT awang likay na ang Tha FC bu gol taruk mga da mai tiba pikibane KIYC KT awang likay gi mai pakibi gol singadu Yumnam Arif Hussein na Merski ahum suba Marifu Mari suba madi Marifu mapan suba minita gol ahum MD Zahid Khan na Merski kuntaruk suba madi humpu mga suba minita gol ani sanki atopa gol aduna MD Mustafa na Merski tara suba minita sanki bani Mers asida maiti kiba ang Tha FC gi gol mga aduna ngangom dhake sorna Merski ahan bahap ki ahap minit ama amadi Merski humpu matoi suba madi humputra ni toi suba minita gol ahum sanki atopa gol ani aduna pukrambam zidana madi lungwardam thanga na Merski kuntra tari suba madi humpum doi suba minita sanki bane Klasa kangkut kainong na Yai School kangkut pumay tipapiduna ahan ba Let's Sungkham Noyo Chan Singh amadi IBI me Devi Memorial Open League Knockout kang tournament ki champion way kre Manipur kang association gi meng makhada Yai School kangkut na sinduna mamang thagi October tang kuntra mathoy degi kangkut tarani thoy na group mari thongna khaidutuna Siri Gopal Dev Mandop Yai School singa kham director chatharakiba ahan ba Let Sungkham Noyon Chan Singh amadi IBI me Devi Memorial Open League Knockout kang tournament ngasi loisan kre loisan magi thoramda Modern College gi hana professor wairamba Ningthemcha Ongbi Sungkham Debala Devi amadi Yai School kangkut ki president Laimium Brajamani Sharmana thorma pusing oiki satharki ba tournament asigi ngasi sanaki ba aroi ba match da klasa kangkut kainong na Yai School kangkut pu panjal kuntaruk taranipan da maiti ba piduna champion oiki bane ahan ba hapta klasa kangkut kainong na panjal nipal amadi ani subapta panjal taranipan kapki Yai School kangkut na ahan bapta panjal tara amadi ani subapta panjal nipal kapki tournament asida klasa kangkut kainogi kangloi El Maimuna sekpai terhomdoi kaptuna best sekpai amadi kangkut asigi W Premjit na lamtha tarnipan panduna best lamtha taduna selgi mana piduna pungning thawatki tournament asigi ahum suba position ta khiba singjamai kangkutta seloina lupa lising ahum amadi mari suba position ta khiba wangoi kangkutta seloina lupa lising ani piduna pungning thawatki satharki ba tournament asigi runners up ta khiba Yai School kangkutta seloina lupa lising tara amadi tournament asigi champion oikiba klasa kangkut kainogda seloina lupa lising tara mga piduna pungning thawatki Tara suba MNCA Plate Cricket Tournament ki ngachi sana ki bam match singda YWC pasoi amadi IBSA yumnam nikai mai pakre Manipur Cricket Association MNCA gaming makhada mamang thagi tang kunterete gi tim taratare na grubani thongna khaidutuna Moising Public Ground Thawal amadi Larenjam Public Ground chathariba Tara suba MNCA Plate Cricket Tournament ki ngasi Moising Public Ground Thawal da sana ki bam match ta YWC pasoina
Sedo Tangmaibanbu ran humpunitoida Maitipa Pikibane. Match asida Sedo Tangmaiban na tos ngamduna fielding kanki. Ahan betting tokiba YWC Paswaina over kuntrada wicket tare turaga ran chamagum putra mga lauki. Masiki paukumda anisuba betting tokiba Sedo Tangmaiban over kulumdega ball amada wicket loina turaga ran chamaga tarahumdai kag lauduna match asi maiti kibane. Match asida YWC Paswaigi Sanaroi El Jagatna wicket mari amadi ran taramapal lauduna man of the match taki. Larinjam public ground sanaki ba match tana IBSC yumnam lekaina KIYC Ketrigaubu wicket tarukta maiti piki. Match asida KIYC Ketrigaung na tos ngamduna ahan betting tokibada apiba over kuntra mga da wicket mapan turaga ran chamag kuntra lauki. Masiki paukumda anisuba betting tokiba IBSC IPSA yumnam lekaina over kunma thoiga ball marida wicket mari khak turaga apiba target adu yauduna match asi mai pakibane. Match asida IBSC IPSA yumnam lekai sanaroi Nanda Kumar na ball kuntra tareta ran yang khimanga lauduna man of the match taki. Director General of Assam Rifles na sponsor tauraga All Manipur Polo Association sinduna tha segi tang mga dagi nupagi team kuntra mathoi na grubani amadi nupigi team mga punna team kuntra ni pan sarug yaduna Imphal gi mapal kangjibung polo ground jathariba ani suba DGAR Men's and Women's Polo Championship ki ngachi sanaki ba nupagi ahan ba match na Thangmaiban Youth Polo Club na New Vision Polo Club pu panjal mapal anida maitipa piki ani suba match ki sanaki bada Eastern Student Polo Club Team A Wangkhaina Kaching District Polo Association bu panjal mapal amada amadi ahum suba match ki sanakibada Manipur Police Sports Club Team C na KNMM Riding School Team A Singamai bu panjal mari sinoda maitiba piki. N Komolini Cricket Academy Sagolbal Kendragi MLA RK Imona Miam the Kusina Kibagaloinana ICC Women Cricket World Cup ki India gi Administrative Manager Oikiba Manipur Cricket Association MNC gi Secretary Laisang Them Loren Opgi Thoram ngasi Rural Upliftment League Rule Maitam Makhalikaida Pangthokre Thoram Masida Manipur Cricket Association MNC gi Vice President Larinjam Gidaranjan Association Asigi Treasurer Songtham Nisikanta Association Asigi Secretary Laisang Them Loren Namadi Run Maitram gi Secretary Nongtumbam Jotin Su Sarugyaki Administrative Manager Oikiba Manipur Cricket Association MNC gi Secretary Laisang Them Loren da Lang ni basingi Maikai degi Sagolbal Kendragi MLA RK Imona Achamba Khodol Porsing Piduna Ikai Kumnaba Utki Indiaji napun dimata domestic cricket finance sanaga many players under system of 1923 sanaga manage create ya going chapter no di mapun dimata koi masigi advantage of no mane di mayam di apabam ko sanaga di hina khabal ya se masigi ko masata no ji ko aduna masih kurang sih pertama ada apa lagi players yang sangat banyak ujung isu juga koi saya mustahil sangat sih menganggap jadi berjanji di grup final juga ini ada final juga kaya sih koi elite sangat berani mama orang cewek mana koi elite juga berani aduna pasti malu juga mereka kemudian lupa hawa yang mana as a career mana sangat macam berani koi yang lewat Manipur sudah Manipuri players yang sudah India itu represent atau bani lagi ya cek azal bani mana ni apa pun dari sini kau dari sini tu sih play di final tu sih mama ambil edit tu sih aku ni ni aku dah indigenous players lagi tim tu mama ni player ni kau tim All Manipur Football Association gi meng wakhada ngasi degi team kunmari na group ahum thongna khaidukuna lamlong thongkhong da laiba artificial top ground da taranipan suba Manipur State League haukre ngasi ahupun numit ki sanaki ba match da USA Kurai na Rahi United Club pu gol ani amada maitiba piki USA Kurai gi mai pakip gi gol sing adu Thaudam Ribas na match ki nifu suba madi humpuni thoi suba minita sanki match asida maiti ki ba Rahi United Club ki amatangar ba gol aduna puirei sang khodang na match ki humpu suba minita sanki
Manipur Veteran Cricket Association gi meng makhada mamang tha gi tang kulumdai tim kunma thoina grumari thongna khaidutuna langthabal public ground sathariba kunithoi suba Manipur Veteran Cricket Tournament ki ngasi sanaki ba match sa Riz Nagmapana KCC Kongbu wicket ahumda maitiba pikhibane match asida Riz Nagmapan gi sanaroi nongdren na wicket mariamadi out widana run kunma thoi lautuna man of the match ta khi Makataba Sanabagi Pau Pizari. All Manipur Football Association Amphana Sinduna Artificial Tap Ground Lamlong Thong Khong the Ngasidege Horiba 18 Manipur State League 2025-2026 ta Sarugyagadoriba 11 Star Sporting Union gi Sanaro Singh coach amadi official Singhi uniform ngasi Thongzu Kendru gi MLA TS Bishwajit na akam pataleba 11 Star gi office ta yantokre Tharamodu da Thongzu Assembly Constituency gi MLA Thongam Bishwajit Kheti Lekai Gram Panchayat ki Hangi Pradhan Longjam Sunin 11 Star gi President W Nageshwar amadi advisory gi member Singh na Maruiba Musing Waina Saru 11 Star की टीम मैनेजर ना पुन्ना सानोरे कुनगनिपान मुकना सरग्यादुन हौखिबा October kunga tarukta ki satharakliba camp asida coach inausa gi makhada akanba practice tawbaka loina state league asida champion oinna ba khonari amadi ahanba play lakliba December 8 da ESU ga sanaragani phongdoke ngasigi thormadu da MLA thonga Bishwajit na hona bakanba thaksi kasi leiba amadi matambungak na chapana punsida mai pak pangamgani haikibaga loina sanari singna masa masana sanari ba club singi mingchat purakna na ba ka thokpaga loina sanagadabani karigumba sanari singna masagi club adubu mingchat puraklabadi sanari masagi shu mingchat puraklibani haiki Eka Arena Gujarat ki Ahmedabad ta handak pangthokiba under 17 Boys Asia Cup qualifying da India gi mahut sinduna Manipur gi sanroi nipana sarugya ki wada Bisnupur district ki Tobul gi Thoksom ingo amadi gita ani gi machanupa Diamond Thokchombo laikai miyam na taram na oktuna pungning thawakre Nupa Maruf Tobul ward number 2 amadi Micro Bazar Maira Paibi ward number 2 na sinduranga se Tobul Micro Bazar Maira Paibi Love ki office ta pangthokiba Diamond Thoksom bu taram no opgi tharomadu da laikai adu gi miyamna sarugya ke Diamond Thoksom da chamba khudol lengyan amadi selfie duna pukning thogot khiba thauram adu da Diamond Thoksom na sanaba haibasi khangba kanba honaba kanba amadi oja guru masak khangna sanaba changi lakadaba 2026 ta Saudi Arabia na yumbu oiduna pangthokadoriba Asia Cup asidasu soidana mai paktuna Manipur amadi India gi mingchat purakna naba honagani haiki 9th Singa Trophy State Level Open Football Tournament 2025 ngasi local MLA su oriba MPCC gi President K Megasandrana hogdoktuna Yaripok Singa Khulgi Singa Playground da chathaba hokre Iroinana Singa Idol Club ki nauna saba stage amasung dressing room MLA na sangaduna miyamda khusinakre Tharamadu da MPYCC gi General Secretary Arafat Sheikh Singa Idol Club ki President MD Halim Hana Minister Oramba Moirangthem Hemanta Hana MLA Oramba Singh Y Susandra L Radhakishore MPCC ki makok thongba Thomi Singh Senior Leader Singh Wangkhem Block Congress Committee ki thaupuba kayana sarugya ki ngasi ki tournament hogdokpa numita sanakeba match aduda SIS Singana Akbar Furniture Khetigaubu goal tariat anida maitiba pikre Tharomaduda MLA Kemeka Chandrana sana khonabada Manipurasi Malem gi miyamna sakhangbata natana India ge powerhouse of sports ni haina sakhang narabasu ngasidi pali balenga gasena sana khonababu amadi sanaroi singbu mirai biduna thamle matamamada Congress na lengak pairingai da sana khonaba si ahenba miteng sangbiduna Manipur gi lairiba district khudingbakta sanabagi infrastructure sing sengwatuna sanare singbu yokhanana bahonaduna lakibani adubu ngasidi BJP gi lengak lakibadagi punamak ahongwa lakre sanaro kaya ningamdre haiba wafum kaya phongdoki DC Chandel live from Nandakumar na mahaki apokpa laikhidraba live from Ivo Chaubugi mingda sponsor tawduna The Morning Star Association Thanga Khunjem na sinduna Thanga Khunjem da leiva lining thau lampakta apunba tim taraga mapanna sarugyaduna chathriba 5th state level late live from Ivo Chau Memorial Open Cricket Tournament 2025 ki ngasi ahanba match ki sanakhibada UVYO Samrona Nitro 11 Kumbibu run chamaga taraga barida thoikre anishuba match ta MHA Legend na Typhoon 11 bu maithiba piki match asi man of the match na MHA Legend gi RK Rex na taki Second edition Bisnupur Premier League BPL Cricket Tournament 2025 ngase Eco Club Bisnupur na sinduna Bisnupur Thiam Laikai Ground da hogdokre punna tim tarana tournament asida sarugyari ngase ahanba opening sanakiba match ta Cat
Cricket Association Tobul Amadi Cresa BPR 1 ga Sanaki Ahanba betting Tokiba CAT Cricket Association Tobul na Apiba over Taraga Mangada Punna run Chamaga Marifu Loki Aduga Anisuba betting Tokiba Cresa BPR na Chamaga Ani Loduna wicket loina Tukibaga loina na run Humbutara Nifanda Maitike Mes Aduda CAT gi Longjum Aruna Man of the Match Taki Hayeng Tang Nipangi Ahanba Match ta Vaifa BPR 3 Amadi KYCA Khojuman ani Shanagani Anisuba Mesta Eco A BPR 8 Amadi KYWA BPR 6 Sanaragani. All Manipur Football Association Sinba Taranipan Suba Manipur State League 2025-2026 ta Sarugyaga Daba Social Development Club Samurogi Sanari Singda Football Kits Yanthokpagi Thoramama Club Asida Pangthokre Samuro Makhalai Kaida Leba Social Development Club ki campus ta Pangthokpa Thoramaduda Health Services Government of Manipur gi retired Deputy Director Haisnam Mangiras Mangang 18 Manipur State League 2025-2026 ki Organizing Committee gi Chairman Fairoijam Nandoluwang Standard Robert Higher Secondary School gi Kanchipur gi Founder Fairoijam Landhoni amasong Manipur Pollution Control Board की senior scientist Khuman Them Tombasu Sarugyaki. Posterior Hockey Academy की Special Jubilee Pangthokibaka loinana Chehihumgi Thopuna Bamioi Singh Khankre Makhoi Singh adugi manungda Irungbam Nandeshwar Ningthaujam Rameswar Maitai Amadi Loitongbam Lalit Kumar Mathang Sina President Secretary Amadi Assistant Secretary oina Thopurgani Hairi Loislakpada ngasi gi maroiba pau amukka hanna pijari Malem da tangdu laitaba amadi khana sainaba yaudaba lamdam ama purakna naba honabada aikoi puna sarugyasi haina hanagi Chief Minister Okram Ibobina haikre Laitan Pokpi Uyok Chingda Kuki Singda Lambi Semlapagi Mayokta Laitan Pokpi Kunza Singna Wakat Khongchat Chatkre Thazanaba amadi kai khumnaba manglakpadagi healthcare providers sing amadi patients singi marakta thokaningdaba thokdok sing thokpani haina psychiatrist Dr. R.K. Lenin na hairi amadi Manipur na West Bengal bu maithiba piduna amuk hanna Dr. Talimeren Au Junior Girls National Football Championship ki champion oire Nasi ki Manipuri pau matang sa loijere mireng tabiri pupunamakpu amuk hanna khurumjari